Incredible Story Manipur na ngasisu aigi nusiraba viewers singgidamak 2021 da release tawkhiba comedy fantasy da best toba Little Can Man gi movie puduna lakjari. Movie asigi rating di mayamna comment section da oina thambiramu. Movie explanation asi mayamna tabidringai gi mamang nusibiduna channel asibu like, share amadi subscribe amamangtang tawsanbiramba kawbiganu. Fare adudi mayam matam manghandabida movie romda oina mai onsilasi. Movie asina horakpada aikoida Lucina magi iskunda lakpadu aikoida ulai. Lucy hairiba angang asi magi iskul asida yamna larik haiba yamna talented oiba angang ama oirami. Aduga Lucy gi mokwanupa amasu hairiba iskul asida tamami. Adubu Lucy gi mokwanupa adudi yamna lamhenba ojana haiba indaba larik laisu yamna haitaba angang ama oirami. School gi exam haidorakpa matamdasu Lucy di mag yamna wangna fangduna class ki topper adumak oirai. Adubu hairiba magi mokwanupa asidi exam haidorakpa matamdasu mag yamna nembana maram oiduna exam khudingmak ayambana fail loina chatlammi. Class manung aduda satra mayam adu langduna sanaduna leiringai matam aduda makhoi gi school gi oja ama class aduda changla ami. Changlakliba oja aduna class manung aduda leiriba angangsing aduda asumna hairai. Ngasidagi horaga exam da mag yamna wangna fangba topper oirak angangsing aduna class asigi mamangda famgadobani aduga exam thaba matamda mark jamna nemna phangba fail chatpa angangsing aduna class manung asida last bench da famgadobani haiduna oja aduna lauthorei. Oja aduna amuksu makhatana asumna hairei handaki sahi asida class ki topper taba angangsing aduda school gi side tagi award kaya amasu pigani haiduna chhatra sing adugi mafamda lauthorei. Ojana hairiba wahai adu taba matamda Lucy ga phaminariba magi mamanabi adudi Lucy da magi mamit adu yamna khana Iskundagi Lucina halaklaba matungda magi parents ka punna makhoi chak punna chaminarami. Matam aduda Lucy gi parents na khangami madudi iskunda mag yamna wangna phangduna topper oirakpa aduga iskundagi award kaya amasu phangakani haiba asi magi mamaga mapaga na khangami. Matam aduda Lucina magi mamaga mapaga da asumna hairami magi manaunupa asi iskunda yamna lamhenba ojana haiba indaba angang ama oi haiduna mamaga mapaga da hairami. Lucy gi wadu taba matamda Lucy gi mamaga mapaga na magi mokwanupa adubu aduki matik yamna thina ngangami. Matam aduda Lucy gi mapana amabu lauthorami. Adugi manungda yamna hauraba athum ahau asapot kaya ama yauribani. Fridge kendo lauthораklaba matungda Lucy gi mapana tinkokta adubu table mathak aduda thamami. Tinkokta adu uba matamda Lucy gi mokwanupa aduna aduki matik yamna chaningladuna tinkokta adubu mana chage haiduna lamlakpa matamda Lucy gi mokwanupa adudagi Lucy gi mamana lauduna tinkokta adubu Lucy gi mafamda pirami. Aduga Lucy gi mokwanupa aduda mamana asumna hairami masidi nangna chanaba natte nasena chanabani asumna haiduna mokwanupa adubu tinkokta adu piramde. Asumna karigi damak mama tauribano hairabadi Lucy hairiba angang asidi yamna maram mokpa larik laisu haiba angang ama oibagini. Aduga magi mokwanupa asidi larik laisu yamna haitaba yamna ngauksanaba angang amat oibagini. Numidangi matamda mamana mangonda pirakhiba tinkokta adubu charage haiduna Lucina magi table mathak aduda thamduna makhum adu hangtokpa matamda tinkokta manung adudagi yamna langba mangan ama fudorakhi. Mangan adu uba matamda Lucy maning handoktuna yamna kirami. Tinkokta aduda mangan adu fudoklaba matungda tinkokta adugi manungdagi yamna pikpa miyoi manga bu thoklami. Apikpa miyoi manga adu ubadagi henna Lucy masa adu akiba faurami. Adubu matam aduda tinkokta manungdagi thoklakliba apikpa miyoi sing aduna Lucy gi mafamda wari saba horaami. Apikpa miyoi sing aduna mangonda wari saba horakpa adudagi masu apikpa mi manga adugi manakta changsinduna makhoiga wari sanaba horaami. Lucina mi masa sing aduda nakhoi sing asi mafom kadaidagi lakpano aduga matau karamna nakhoi tinkokta manung asida yauramlibano haiduna hangi. Aduga Lucina magi maramdasu mi masasing aduda wari kaya amasu lirami. Lucy gi wahang aduda mi masasing aduna asumna khumai aikhoidi matam kuinagi mamangdagi kokta manung asida adumak yauduna leirabani haiduna Lucy gi mafamda hairai. Asumna Lucy amadi mi masa manga aduga yamna nungaina wari sanaduna leiringai matam aduda Lucy gi mamana Lucy bu matam aduda kaurai. Lucy su mamana kaurakpa aduda mi masasing adubu poraktuna mamada masakta ke haiduna mi masasing adubu puduna thoklakpa matamda ma wakhal ama khalaktuna chaplepami. Ngasidagi numit kharanigi mamangda Lucy gi mokwanupana yamna luna tawduna jokchaba uchi amabu makhoigi yumda leirami. Adubu Lucy gi mamana uchi adubu yamna thina tawduna yum adudagi langthokhi. Asi ningsinglakpadagi Lucina mi masasing adubu mamagi mafamda utke tawramba adu uttabida mi masasing adu magi kada thamamduna mamagi manakta mala ami. Mathangi sinda aikhoida uba fanglibasi Lucina magi mi masa
masasing adubu magi scan masa adu tawduna makoisingi height adubu onbirami aduga Lucina mi masasing adugi damak purit piron kaya amasu makhutna tawduna phi kaya ama tawduna tubirami pironsing adu tuba loiraba matungda mi masasing aduda pironsing adu sesalhalami asigi matung Lucina mi masasing adugi damak yum masa amasu sabiduna makoigi leinabagi damak pibirami Lucina mi masasing adugi mafamda asumna hangami nakoising asi kari kari tawba pami kari oiba pami haiduna hangami Lucigi paukhum aduda nupi masa amana hana khumai aidi lai yekpa yamna pami haiduna ani subada anoiba mi masa aduna asumna hairei aidi yamna fauba businessman oiba pami haiduna aduga ahum suba mi masa aduna amuksu hairei aidi larik yamna kanna paduna doctor oiba pami haiduna mari suba angang nupa masa aduna amuk hairei aidi lanmi oiba pami karigi damak aina lanmi oiba pamlibano hairabadi aina lanmi oiraga ima leibaki damak aranba tawriba khudingmak aina dandi loina piba pami ikon konbagi mi macha nupi masa aduna mo hairei aidi isai yamna sakba pami haiduna asumna Lucy amadi makoi mi macha manga adu wari sanaba loiraba matungda Lucina makoigi damak sabiriba jum macha adugi manungda changhalami aduga numidangi matamda makoisu yum macha aduda tumami aduga Lucy su magi phamungda kakhatuna tumami Lucina tumthaba haurakpa matamda doctor oiba pami hairiba mi macha aduna Lucigi mafamda hairei aidi larik yamna kanna paba pami maramdi ai doctor yamna oiningi aduna ai larik padrabadi doctor oiba kaidaunungda yaroi matam aduda Lucina hairei fare adudi nangna karigumba larik yamna paba pamlagadi aiga hayengdagi skunda chatlaba matungda library da changduna larik kaya ama pasi hairami mathangi numita Lucina magi skunda karakpa matamda larik yamna paningba doctor oiningba mi macha adubu magi sambindi loliba aduda hapchinduna skun karakpa aduda porakami Lucina skun jawraklaba matamda Lucida yamna nungsidaba maga jegnaba mamanabi aduna Lucigi mafamda asumna hairei ngasi su nangi nokpa nupa adu class jawdabida miga khanaduna lehobani haiduna Mamanabi adugi wa adu taba matamda Lucina yamna sauning aduna asumna hairami aigi ipwanupagi damak nangna magu question chenabagi nangi kari na thauglei haiduna hairami Mamanabi aduna Lucigi mafamda yamna usitana nangi ngausanaba nokpanupa adu yengningde fare adudi nangi nokpanupa aduna tawriba nature adu aina principal gi manakta changduna loina haidokani haiduna Lucigi mafamda hairamduna chatkhirami matam aduda Lucigi manakta leiriba makhoi class ki nupa macha aduna Lucigi mafamda asumna hairei kari maram damak Lucy nangna nangi nokpa nupa asibu matam pumbada namthanaba honaribano nupa aduna hairagliba wa aduda Lucy karisu paukhum piramde adubu Lucy gi samda yauriba doctor oiningi hairiba mi macha aduna Lucy gi manakta leiriba nupa macha adugi pocket ta sangsinduna magi khongaugi mari adubu chingduna mafam aduda nupa macha adugi khongau adu chingtharami khongrau adu tarakpa matamda leiriba nupa macha adu mafam aduda leiriba mamanaba angangsing adugi mamangda yamna ikairami mafam aduda leiriba magi marupsing aduna su nupa macha adugi mafamda yeng aduna yamna noksinbirami mamanaba singna noksilakpa aduda nupa macha adu yamna ikairaduna mafam adudagi ma chenkhirami nakal amaromda Lucigi mopa nupa aduna mana loijaba hui adu pusalaktuna Lucigi kada lona changlaami hui aduga Lucigi mopa nupa adugana Lucigi kada changakpa matamda mi macha sing aduna leiriba yum adubu hui aduna urami yum macha adubu hui adugi mayana chiktuna mafam aduda hairami yum aduda hui aduna attack tawrakpa matamda manung aduda yauriba mi macha manga aduna khalami ngasidi makhoigi aroiba numit oiba tare haiduna hui aduna adumak leptabi attack tawrakpa aduda yum adugi manungda yauriba makhoi mangadi yamna awaba haibadu oirami matam aduda sipai oiba pami haikhiba mi macha aduna hui adugi mathakta attack tawrami asumna attack tawba matam aduda hui aduda khara soami magi hui aduda sokpa adu uba matamda Lucigi mopa nupa aduna hui adubu hidak hapnabagi damak Lucigi ka aduda medicine leibra haiduna check tawraami matam aduda Lucigi mamasu makhoigi yum aduda laktuna Lucigi ka aduda changakadugi tawrami Lucigi mopa nupana Lucigi thongmarum aduda lona yengduna mamabu Lucigi ka aduda changakpra haiduna check tawrami karigidamak mana asumna tawribano hairabadi mana yamna nungsina loijariba hui asi mama khangandana yum asida yamna lotna loiba oirami matam asida Lucigi kada yum manung aduda leiriba mi macha manga aduna matang asida khangami madudi Lucigi mopa nupa
ꯃꯄꯥ ꯑꯁꯤꯅ ꯂꯣꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯃꯃꯥ ꯈꯪꯍꯟꯗꯕꯤꯗ ꯌꯥꯝꯅ ꯂꯣꯠꯅ ꯂꯣꯏꯖꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯃꯆꯤ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯐꯥꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯇꯣꯡꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯥꯎꯗꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯁꯤꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ ꯑꯁꯤꯗꯒꯤ ꯂꯨꯁꯤꯅ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯐꯥꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯨꯁꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯐꯥꯎꯗꯣꯔꯛꯇꯨꯅ ꯂꯣꯟꯅ ꯁꯤꯐꯥꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥꯅ ꯃꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯤꯕ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯎꯔꯝꯃꯤ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯅꯁꯨ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗ ꯂꯨꯁꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯨꯏ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯒꯤꯗꯃꯛꯅꯤ ꯂꯨꯁꯤꯅ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ 90%ꯒꯤ ꯃꯊꯛꯇ ꯃꯥꯔꯛ ꯐꯪꯗꯨꯅ ꯐꯥꯔꯁꯠ ꯀ꯭ꯂꯥꯁꯇ ꯄꯥꯁ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯍꯨꯏ ꯑꯁꯤ ꯌꯨꯝꯗ ꯄꯨꯁꯟꯗꯨꯅ ꯂꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯍꯩꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ 90% ꯐꯪꯗꯨꯅ ꯑꯦꯛꯖꯥꯝꯗ ꯄꯥꯁ ꯇꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯁꯤ ꯃꯥꯔꯛ ꯋꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯦꯛꯖꯥꯝꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯁꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯁꯟ ꯑꯃꯠꯇ ꯏꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯇꯣꯄꯔ ꯑꯣꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯗꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯐꯦꯜ ꯆꯠꯂꯛꯑꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯂꯨꯁꯤꯒꯤ ꯃꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯨꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯔ ꯑꯣꯏꯔꯛꯂꯤꯕꯅꯣ ꯃꯥꯗꯤ ꯌꯥꯝꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯇꯕ ꯑꯉꯥꯡꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯔ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯀꯧꯊꯣꯛꯇꯨꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯟꯁꯔ ꯄꯤꯍꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯟꯁꯔ ꯄꯤꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯄꯤꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗ ꯑꯗꯨꯗ ꯂꯨꯁꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯇꯣꯄꯔ ꯑꯣꯏꯕꯒꯤ ꯊꯦꯠꯂꯝꯕ ꯑꯗꯨ ꯁꯦꯠꯇꯠꯇꯨꯅ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯊꯦꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯂꯨꯁꯤꯒꯤ ꯄꯦꯔꯦꯟꯁꯅ ꯂꯨꯁꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯨꯁꯤꯒꯤ ꯃꯐꯝꯗꯗꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯑꯃꯠꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯒꯤ ꯐꯪꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯨꯁꯤ ꯑꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯂꯨꯁꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯡ ꯃꯔꯛꯇ ꯃꯊꯟꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯂꯨꯁꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯒ ꯌꯦꯛꯅꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯖꯥꯝꯁꯨ ꯅꯠꯇꯦ ꯃꯊꯪ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯅꯪꯅ ꯍꯣꯠꯅꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯣꯄꯔ ꯑꯁꯤ ꯅꯪꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯌꯦꯛꯄ ꯂꯨꯁꯤꯒꯤ ꯐꯣꯇꯣ ꯑꯃꯕꯨ ꯄꯤꯔꯝꯃꯤ ꯂꯨꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯤ ꯃꯆꯥ 5 ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯂꯥꯏ ꯑꯗꯨꯕꯨꯁꯨ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ ꯂꯨꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯄꯤꯛꯆꯔ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯦꯛꯂꯛꯄꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯠꯇꯗ ꯊꯥꯕꯤꯔꯝꯗꯦ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ
ꯃꯥꯔꯛ ꯌꯥꯝꯅ ꯅꯦꯝꯅ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯠꯇꯕꯨ ꯃꯉꯣꯟꯗ ꯑꯣꯐꯔ ꯄꯤꯕꯤꯔꯝꯗꯦ꯫ ꯂꯨꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯦꯟꯇꯤꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤ ꯃꯆꯥ 5 ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯃꯤ ꯃꯆꯥ 5 ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯟꯇꯤꯡ ꯇꯧꯕꯗ ꯆꯪꯒꯗꯧꯕ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ 4 ꯑꯃꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯅꯪꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯃꯤ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯅꯪꯍꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯂꯥꯛꯂꯤꯕ ꯑꯗꯨ ꯄꯥꯏꯕ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯍꯧꯕ ꯅꯪꯍꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯑꯃꯗꯤ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯄꯦꯟꯇꯤꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤ ꯃꯆꯥ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯂꯨꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯐꯖꯔꯕ ꯂꯥꯏ ꯑꯃ ꯌꯦꯛꯄꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯗ ꯂꯨꯁꯤꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯗ꯭ꯔꯣꯌꯤꯡꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕ ꯁꯥꯇ꯭ꯔ ꯈꯛꯇꯃꯛ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕ ꯉꯝꯖꯗꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯕꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯍꯟꯗꯕꯤꯗ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗ ꯐꯝꯍꯟꯗꯨꯅ ꯊꯝꯍꯜꯂꯝꯃꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯨꯁꯤꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯗ꯭ꯔꯣꯌꯤꯡ ꯑꯃꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯥꯅ ꯎꯠꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯦꯛꯄ ꯗ꯭ꯔꯣꯌꯤꯡꯅꯤ꯫ ꯂꯨꯁꯤꯅ ꯎꯠꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤꯁꯨ ꯐꯥꯔꯁ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯁꯨ ꯂꯨꯁꯤꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯄꯥꯅꯤꯁꯃꯦꯟꯠ ꯑꯃꯕꯨ ꯄꯤꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯄꯤꯔꯤꯕ ꯄꯥꯅꯤꯁꯃꯦꯟꯠ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯁꯤꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯁꯤ ꯂꯨꯁꯤ ꯃꯊꯟꯗꯅ ꯂꯣꯏꯅ ꯁꯦꯡꯒꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄꯥꯅꯤꯁꯃꯦꯟꯠ ꯑꯗꯨ ꯄꯤꯔꯛꯄꯗꯒꯤ ꯂꯨꯁꯤꯁꯨ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯨꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯒꯤ ꯋꯤꯛ ꯑꯣꯏꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯝꯆꯤꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯤꯅ ꯋꯥꯏ ꯁꯤꯠꯂꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯥꯏꯞ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ, ꯂꯨꯁꯤꯅ ꯇꯧꯔꯤꯕ ꯄꯥꯅꯤꯁꯃꯦꯟꯠ ꯑꯁꯤꯗ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯂꯨꯁꯤꯒꯤ ꯃꯇꯦꯡ ꯀꯅꯥ ꯑꯃꯠꯇ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯂꯨꯁꯤꯅ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯂꯨꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯁ꯭ꯀꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯄꯤꯛꯄ ꯃꯤ 5 ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯂꯨꯁꯤ, ꯅꯪꯒꯤ ꯃꯔꯨꯞ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯨ꯫ ꯑꯩꯈꯣꯏꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯗꯨꯅ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯨꯁꯤꯅ ꯃꯥꯒꯤ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯆꯥ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯒꯅꯤ, ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯔꯛ ꯃꯌꯥꯝ ꯑꯃ ꯋꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯁꯤꯟꯅꯈꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝ ꯇꯧꯒꯗꯧꯔꯤꯕ ꯔꯨꯝ ꯑꯁꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯐꯝ ꯔꯨꯝ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯇꯥꯔꯒꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯨꯁꯤꯒꯤ ꯃꯔꯨꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯤ ꯃꯆꯥ 5 ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯝꯄꯥꯁ ꯃꯅꯨꯡ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯅꯧꯕ ꯁꯤꯜꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯏ ꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯔꯤꯖꯜ ꯌꯥꯝꯅ ꯋꯥꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯂꯨꯁꯤꯒꯤ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ
ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯁꯤ ꯅꯣꯠ ꯇꯧꯔꯒ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯁ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥ ꯑꯁꯤꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯂꯨꯁꯤꯒꯤ ꯃꯔꯨꯞ ꯐꯠꯇꯕꯤ ꯑꯃꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯝꯃꯝꯕ ꯐꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯅꯣꯠꯁ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯐꯠꯇꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯅꯅꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯐꯥꯔꯛꯈꯤꯕ ꯅꯣꯠꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯣꯠꯁ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯂꯨꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯗꯨꯅ ꯑꯇꯩ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯁꯤ ꯈꯛꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯂꯨꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯨꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯨꯁꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯨꯁꯤꯒꯤ ꯃꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯥꯔꯛ ꯋꯥꯡꯕꯤ ꯇꯥꯟꯅꯕ ꯈꯛꯇꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯕ ꯑꯉꯥꯡ ꯈꯛꯇꯃꯛ ꯑꯣꯖꯥꯁꯤꯡꯅ ꯂꯨꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯔꯛ ꯋꯥꯡꯖꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ, ꯃꯥꯔꯛ ꯋꯥꯡꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤꯗ ꯀꯔꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤꯗꯃꯛ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯕ ꯇꯧꯗꯦ, ꯃꯈꯣꯏꯒꯤꯗꯤ ꯃꯥꯔꯛ ꯋꯥꯡꯕ ꯑꯉꯥꯡ ꯈꯛꯇꯃꯛ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯨꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯛ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯝꯕ ꯉꯝꯂꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯂꯨꯁꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯈꯛꯇꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯨꯁꯤꯒꯤ ꯃꯄꯥꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯄꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯂꯨꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤ ꯃꯆꯥ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤ ꯃꯆꯥ 5 ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯍꯪꯉꯛꯏ꯫ ꯂꯨꯁꯤꯅ ꯃꯤ ꯃꯆꯥ 5 ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯒꯨꯗ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯔꯝꯕꯅꯤ, ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥ ꯀꯌꯥꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯕꯅꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯄꯣꯁꯇꯔꯗꯁꯨ ꯑꯩꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ ꯊꯦꯠꯂꯝꯂꯤꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯕꯦꯗ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯑꯣꯖꯥ ꯑꯃꯠꯇꯅꯁꯨ ꯑꯩꯒꯤ ꯄꯦꯔꯦꯟꯠꯁꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯂꯨꯁꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯤ ꯃꯆꯥ 5 ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯤ ꯃꯆꯥ 5 ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯨꯁꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯁꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯗ ꯃꯤ ꯃꯆꯥ 5 ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯨꯁꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯁꯣꯊꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯣꯏꯗꯧꯕꯅꯤ, ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯗ ꯈꯟꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯅꯊꯟꯗ ꯇꯧꯔꯣꯏꯗꯧꯕꯅꯤ, ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯃꯒ ꯑꯈꯪ ꯈꯪꯗꯁꯤꯡ ꯑꯗꯨ ꯐꯖꯅ ꯇꯥꯟꯅꯗꯨꯅ ꯄꯥꯔꯕꯗꯤ ꯅꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯃꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯨꯁꯤꯒꯤ ꯐꯠꯇꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯋꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯀꯔꯤ ꯑꯃꯠꯇ
पांगदनब तौरीबनी। मथंगी नुमित्ता लुसीने स्कूल कारकपा मतमदा लुसीगी मनाक्ता मागी मोपानुपा अदु चेंसललगलगा लुसीगी मफमदा असुमना हायरमी अखोइगी मी मसा मरुपसिंग अदु मफम खंगदना मांगख्रे मरम असिना अखोइ पुन्ना अमुक्ता थिमिनसी हाइदुना हायरई मोपानुपाना हायरिबा वाफम अदुदा लुसी करिसु थौसारुदना असुमना हायरई मखोइगी दमक अखोइना करिसु वाबीगदौबा नते अखोइ हौजिक मांगदा एग्जाम अचौबा अमा तादुना लेरबनी मरम अदुना अखोइ हौजिक मोइगी वाखन खनबगी महुत्ता एग्जामगी वाखल ओइना खनबना फगनी हाइदुना लुसीसु स्कूल मनुंग अदुदा चंखिरमी नाकल अमरोमदा लुसीगी फत्तबी ममानबी अदुना माना फाजिनदुना ग्लास मनुंगदा थमलिबा मी मसासिंग अदुबु मफम अदुदा थादोकपिरमी असुमना तौरिङै मतम अदुदा मी मसासिंग अदुदा एटेक तौनबगी दमक उची अमा मफम अदुदा लाअमी नाकल अमरोमदा अखोइदा अमुक लुसी अदु क्लास मनुंगदा फमदुना लेबा अदु उलई लुसीना फमलिबा अदु ओजाना लारिक ताकलिबा अदु करी अमता चंगदबिदा महाक वखल अमदा ताउदुना अदुमक फमदुना लेरिबनी असुम फममबदगी महाक फुक हौगोलक्तुना क्लास अदुदगी थोकनबा तौरई लुसीना हौगोलक्तुना क्लास अदुदगी थोके तौबा मतम अदुदा क्लास मनुंग अदुदा चंगिबा मखोइगी ओजा अदुना लुसीगी मफमदा असुमना हायरई लुसी नंगना करीगुंबा क्लास मनुंग असिदगी थोखिबा तारगदी नंग स्कूलदगी सुंसोइ सोइदना तानथोकलगनी ओजाना हायरिबा वाफमसिंग अदु करिसु थौसारुबा तौदना क्लास अदुदगी अदुमक मपानदा थोखिरमी लुसीना मपानदा थोलक्तुना स्टेयर अमा कारकपा मतमदा लुसीना स्टोर रूमदगी ग्लास अमा तादुना काइखिबगी मखोल अदु तारम्मी ग्लासना तारगा काइबगी मखोल अदु ताबा मतमदा स्टोर रूम अदुदा चंगकपा मतमददी मी मसासिंग अदु उचीदगी मथ्वाइसिंग अदु कंजदुना मफम अदुदा लेरंबदु उबा मतमदा लुसी अमदी मी मसासिंग अदु मपुक्निंग नुक्सिरदुना मफम अदुदा पुन्ना कमिन्नरमी लुसीना मागी मरुप मी मसासिंग अदुगी मफमदा माना तौखिबा अरानबसिंग अदुगी दमक ngakpiu haiduna kapchaduna haijarami madudagi lusina mi masasinग अदुबु मपानदा पुथोक्तुना थोकलाअमी असिगी मतुंगदा लुसीगी ममानबी फत्तबी ममानबी अदुना स्टोर रूम अदुदा चंगलक्पा मतमददी मी मसासिंग अदुसु कना अमता लेरमदे मतम अदुदा माना स्विच अमबु ऑन तौरुबा मतमदा मफम अदुदा स्पार्क थोकलक्तुना स्टोर रूम अदु मई चाकपा हौराअमी स्टोर रूम अदुदगी मई चाकलक्पा अदुना स्कूल पुंबा लोइना मईना तुमना चाकपा हौराअमी मतम अदुदा क्लास मनुंग अदुदा लेरिबा छात्रसिंग अदुबु मपानदा पुथोकनबगी दमक ओजासिंग अदुना कोइसेन चेंदुना यामना कन्ना होनाजरमी अदुगा ओजा खरा अमना मई चाकलिबा अदुबु कन्नबगी दमक मखुता इसिंग बार्टिन पाइदुना चेंसलक्तुना इसिंग कया अमसु हाइजलमी नाकल अमरोमदा लुसीगी फत्रबी ममानबी अदुदी मफम अदुदा सोक्तुना चटपा ngamdraduna leiribani adubu lusina magi fatrabi mamanabi adugi manakta changsinदुना ममानबी अदुबु कनबीदुना मपानदा पुथोरकलमी अदुबु यामना लुरिबदी मतम असिदा स्कूलगी छात्र अयामबदी स्कूलगी बिल्डिंग मथक अदुदा हौजिकसु लेरिबनी मतौ करमना मखोइबु कनगनी हाइबगी दमक ओजासिंग अदुसु मतांग अदुदा यामना मथा सारमी मतम अदुदा खंगहौदना मी मसासिंग अदुना मफम अदुदा हेलीकॉप्टर अमा पुदुना लाअमी हेलीकॉप्टर असी मखोइना मतौ करमना पुदुना लाक्लिबनो हायरबदी लुसीगी मोपानुपा असिना तौदुना मफम असिदा मी मसासिंग असिगी दमक हेलीकॉप्टर अमा तौदुना लाक्लिबनी हेलीकॉप्टर असिदा थौरी अमा तौदुना बिल्डिंग मथक्ता लेहौरिबा अंगांगसिंग अदुबु हेलीकॉप्टर असिदगी थौरी अदु तिंगदुना मखोइगी स्कूलगी फुरित अदु तौदुना मखादा लोइना कुमकपदा मतेंग पांगलम्मी छात्रसिंग अदु मखादा लोइना मथंग मथंग कुमकपना अरोइबदा लुसी खक्तमा कुमगदौबा ngairami लुसीना कुमा अमदाई मतम अदुदा मखोइना तिंगदुना मखादा कुमनबा थमलिबा थौरी अदु मई चाखलक्तुना थौरी अदु तत्कदौबगी तौराअमी मतम अदुदा मखादा लेरिबा मियोइसिंग अदुसु यामना पाखतनबा हाइबदु ओइरम्मी अदुबु तंजा अदुदा सिपाही ओइबा पामी हाइखिबा मी मसा अदुना मई चाक्तुना लेरिबा थौरी अदुदा मसाना उपसंदुना खुमजिल्लगा लुसीबु मखादा कुमथहलम्मी मतम असिदा स्कूल अदुगी प्रिंसिपल अमदी ओजासिंग अदुना सुखंगमी मदुदी मखोइगी स्कूल असिदा लेरिबा छात्रसिंग असि मी मसासिंग अदुना मखोइगी थवाई असि कनबीबनी हाइबा असिगी मतुंगदगी एम्बुलेंसता तौदुना सिपाही ओइबा पामी हाइखिबा मी मसा थौरी कनखिबा अदुबु हॉस्पिटल पुखतपिरमी सिपाही ओइबा पामी हाइखिबा मी मसा अदु यामना थीना सोक्तुना ई का हेना थोखिबना ई दरकार लेरमी मतम अदुदा मखोइगी स्कूलगी ओजा नुपी अदुदगी ई अदु लौदुना मी मसा अदुदा कापदगी मसा अदु खरा मखैदी फगलक्लमी मफम अदुदा लुसीगी ममा मपासु लेरमी लुसीगी ममा मपानसु मतांग अदुदा ज्ञान तारमी मदुदी स्कूल अमदा अफबा टॉप ओइबा स्टूडेंट अमा ओइबा हाइबसी अराइबा थबक नते हाइबा असि सिपाही ओइबा पामी हाइखिबा मी मसा अदुसु फजना लायेंगबदगी मतांग अदुदा फगलक्लमी स्कूलदसु लुसीबु मखोइगी स्कूलगी ओजासिंगना तौदुना सही अदुगी बेस्ट स्टूडेंट गी अवार्ड अदु लुसीगी मफमदा सिनरमी लुसीना असुमना मागी मरुपसिंग अदुगी मफमदा हाइरमी अखोइना एग्जाम लाकपा मतमदा इसागी ओइबा होनजमन सिजनदुना एग्जामदा मार्क जामना वांगनबगी दमक होनगदोबनी अदुगा अखोइ मयाम पुना गुड स्टूडेंट अमा ओइमिनरसी हाइदुना मागी मरुपसिंगी मफमदा हाइरमी लुसीगी वाहै अदु ताबा मतमदा मफम अदुदा
ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯁꯤꯖꯤꯟꯅꯈꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯐꯝꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯕꯨ ꯂꯨꯁꯤ ꯇꯝꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯂꯪꯉꯛꯑꯝꯃꯤ꯫ ꯂꯨꯁꯤꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯨꯁꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ